ngasi ase koi gi manipur kan ba khongchat ma chatna ba gi damak ta koi sem saba loikre masi koi gi chatli ba khongcha se masi koi gi ahan ba suna ti masi marak koi gi mayam mamang da su sakre masi koi gi manipur se tangdu laitaba laitaba si koi gi leine da ba gi punchi da ingchik pa santi koi gi pura na ba gi damak ta koi gi chatli ba khongcha se oja soi matang se kama yeng ya ja ahan mata da Nordic window yang biri ba manipur ja ko dum kai khunu uchari noina ngasi gi hosoi biri ba koi gi lirin madi gol stop dum kai khunu uchari lirin ngasi se koi gi buari da tangkak naina thengkhang naina hek thokpa awas theng mayam ni marakta praja miyam hupna lorok pa thodang sing manung jan mai tare ko part amoina ngasi maksui koi si manipur kan khongchat ena ko komina manipur lebiri ba dum ba ko gi civil society organization ni apun balu amoi biri ba ko komina koi sindana ngasi je koi pung tara tara ma thodi hauraga ko ko gi miyam ge khongchat ma sarka dori Masigi miyam ge khongchat si yamna athar leiba ko athar leiba miyam ge ba firi ama loina na miyam ge athar leiba apun ba ge ba sakta ma ngasi utpan numini sahi ahum mapung phaga doroba ko kuki narco terrorism kuki drug mafia jingi lanji ekoi apun mag sakta ma lei apun mag sakta nei koi manipur ngakani habagi oi badugumba masagi khongchat amani nai thamjagi ngasi manipur miyam hupna ngasi ayuki morning tv yang biriba Nordic window yang biriba manipur praja miyam da ina pijani mam sesi Tarai pada ngasi haudingai mama hai tare ko hojik mak TV ju yang biri bapung kuding mengenai koi isa na saruk yabi dana ko topi dana koi amat to na saruk yamin naraga hadi furup hadi amagi wana tabako apun bagi furup khundamine furup kuding mak amat to na punjil laga koi manipur thugai ba pamba manipur thugai na bhona basingi mayokta then manipur thugai na ba pamba thugai na ba pohonari basingi support tawriba ko pichali ba dugum ba India government gi ganada koi central leaders gi oiba ngasagi mamang da magi oiba kaidari okhalonda manipur gi oiba apun magi free ama leiri community ama khaidana apun magi oiba community kuding mana sap ana lemin ga manipur khan kongchano challi ko ona manipur si aikoi na hauruboda nata thugaina ba silluboda aikoi je yaroi then manipur je apun magi saktam je ngasi phawbuda lemin lebi khundamine fu kunthra mari si gi manungda manipur je ama to ina thama pamba adum bai dei sa ifrup mayam ama leiri habase asi uhalasi yengalasi khangalasi aduna tv su yengda ubiri badugumba irisa khuding magna ko ato community khuding ki chinau khuding magna manipur kan pa ba chinau khuding magna ngasi amato na saruk yamina dana manipur si ipa ipuna sahi lising kaya gi mamang dagi ngak thun lakwa manipur ma ko sa historically phajana mafum chana lejaba sa mayek loan culture ethics philosophy mapung phara lejaba dugumba ijati fruit ama ko koi manipur ma lebak manipur ma oire ha bese ngasi di tangai phadana ngasi gi leiriba lengak sina ngasi leiriba center gi lusing basing madu khangjara sunu ana apun magi ba fire ma umina matam oire utmina rese phumje ai han boina message mi amda sai thamjagi